सोते नंगना चटख्रबसु अइबुदि काउगनुको लेसा सालिनीबु कोनसिनजेदुना दीदी अदुमना हाइरिबा करिगिनो मफमसिदा दीदी लेबना अइ लेबा ngamलिबने अइना हिंगलिबा मखै दीदीबु कैदौनुदो काउजबा ngamलुयेदि अइदिबु मिसियम तौगनिये सालिनी सुनुंगाइता लेसाबु मथादगी लौथोकपिदुना मपी तेथोकपिरि से कपकनो मामा बाबाना पुमनमकनि नंगना युम चटकनि पाउ ताबददि खेम हरावी खंब्रा अइदा नते मफमसिगी मियोय खुदिंगमकना हरावरिबने दीदीसु नंगबु उनबा लाकनिये असिंगबा लाकन दीदी लाकन सोइदना दीदी नंगबु उनबा लाकने अदो नंगदी आरसमसे अमुक हना लाकनरोइत्रा दे आरसमसिना अइगी योमने मफमसिना अइगी थौना हापिबने मफमसिदा अइबु मियामना नुंसिबिबने आरसमसिदा लाअमद्रबदि दे अइ ngasiगी ताइबंग पानमदि दीदीबु उबा फंगनमगनि थाजदिये सोते अइ आरसमसिमदि पुंसिगी थादोकलियेदि अइ हलखिनिये से कपलगनो अमुक नारकने अदु लैसा यम यौरगा नंग हाना फजना येंथो थौबना हाइबदि नंगी अनाबसे मणिपुर खक्तना लायेंबा ngमगनि हाय एबो लाओ पोथारो लाओ लेसाबु पोदुना मखादा कुमलई सोमदना ममा मचा वारी सानरी सखीना नंग हाइड्रे ममा अमता दिंगाई खोमी वाम था हाइजगिमी सखीना नंगी दितात ओइरमनिने कइनो हाइरो ममा लेसा हेक थोलकपगा अइखोइदा लेनिगे नुमित निने हुमनि मुक लेरगने मामयुमदा चंगे हाइरे तांदुम चारे फाओगे ममाना नुपा ओइरमदबसे लाइबक फबने नट्रदिबा नुपी फाबदा ममिंग चतौने नंग बाबुंसु अइना फारगा लेरे इसिनिदना ngayhak mama macha punna nokminai ado mama ai ngasidi leisagi wari mama dali jage liyune kaibuno leisagi wari mama da pumna bakamade arsam da thokpa thaudok sing jos thengna ba pumna bak lijarami sakhinu ngaitana ibungo leisa da yum sida puro mama mabu minung sida na thumatuna yum sida thamgani maha kumbi ama aigi imau oijaba मालेम सिदा आइगी चाउथुक जनिगाइने ममा चाउथुम बदे आइ तबने इहे अदुक लाइबदुबो ममा लेरिबसिदि ममाना पुमना मक्तक पिगनि इमौदुगी मिनोक्तुने ममाना उजनिंगबा मागी मिनोक्तु उरगा ममा पेनि यिंजगे नंग इमौबु पुबिरौको ममा नाकसे मपोक खुदिंग आइगी ममादा ओइजगेको ममा इमौदुना युम खोंगुन तारकपा नमितगी अइ इचानुपा अमा लाखिगुम तौए हाइरगे खोइमा सिदिबा नुंसिबियो नमौदु खक्ता इहे मतम सिदिया इबुंगो ममा चाक अमता लोसिंगी थमगेको नंग मोनरंग साना जहौरो फोन थमख्रबा मतुंग थौबा नोक्तुना मसा खंगदा इमा इचाना कोइलेरि तौरिसि ngasi leisa arsam thadokpa numitni thaubusu leisabu lawba lakli miyam laktuna leisabu unaba lakli mi kappa makhai su yaunari kaya ama selgi mateng pangli kaya amana pusak amamam pirari salini su kaptuna adumak lei leisa su kapna mi singa unari kaya amana makok nan thabiduna mangul pina birakli अरोय बपुंजा यौरक्लबदा लेसा कपना मयामदा कैनादान पिरमदुना गेट तमना थोगलई थौबा पाखना लेसा कपलनु वखंदे हेंजिना खनगनु अमुक लाक्तुना उनबसु याय केदोबगे सालिनीना थौबा सोतिबो फजना पुबियुको असोय अंगम यौदना युमदा यौबो ओयुको दीदी करिसु पाखत पिगनु सालिनी लेसाबु कोनचिनजेदुना लेसा नंगी पुंसिदा दुंगाय फना पानबो ओयुको बाबा बमाना नंबु वाना ngaijरमबो ओयुको लेसासु सालिनीबु कोनचिनदुना
दीदी नंसु चाबा चांग नाइना चावको आई फोन अदुम तौरकने आई बुनबा लाक्पियो को दीदी थेक्लानी चलो चलो लेसा अरोइबा ओइना आरसमदुबु मिटलु पिरांग लोइनना नुंगसिना यंगलमदुना गाड़ी मनुंग काखलई थौबना चलसिरा लेसा मगक नोमई थौबा गाड़ी थौबा हवी दे लव यू मिस यू दे लेसा कपलदुना लौरए लव यू टू गॉड ब्लेस यू सोती सालिनी पिरांग लोइनना मकुट आइदुना लावहवी गेट नंबर 5 दा फंब सेक्यूरिटी दुसु पिरांग इहौदुना लेजहवी लेसादी कप लेपजदे थौबा गाड़ी खमखम खमलक्तुना ngaiko लेसंगकना खैदरगे यमरोइबा मगौरमी लेसा नागेत येंदुना कई कौरम लगे थौबा लेसाद नुंगसिने येंगलक्तुना नंगी मिनो अस थौबा नोकफेट मखुत तिंगथोक्तुना आई मेजिगा मतौगे येंगुको मथंता मचिंदा मुरुम मुरुम सोंदुना सु मत्रंग मत्रंग तिंगंग कांग लेसागी मिनोक का हादा मांखरे लाओ 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 थौबगी मतौदुदा खंगौदे नोकथोरकपा थौबा हराउना तो ऐदी हैट्रा यम है चलो यारे थौबसु मागी लेफम यौरदुना मबानीमक चंगलई चाक चारगा ngayhak पथारो ए छगलोरबा हाइसे लोइजरे मेम साहे ननाइना फनबा दुम सिंजरबने लखोतबे याजगने खंजे अदुनिदना अदामोरा हाइसिदे ए अमुका हे निंगिरो यारे सना चारसिलो आई होरेन हौदोपिरके ngayhak तुमो मबानी चाक इसिंग अंताना चारदुना लेसा तुम्बा थेमदुना तुमथखी थौबदी तुमथाबा यादा निंगाइदना तुमलिबा लेसाबो ममित पेनि येंजे लेसा नागसे ओंथोकनसु समजैदको करिगिनो अइना नंबो असुक नुसिरिबा अदुबु नोंमतदे इचिनसिना नुसि हाइना फंगजबा ngamde लेसा नंगना ममा बाबागी नाकता लेंदना लेरकान नफमदाइगी नुसिबसे तमजगेको थौबा तुमलिबा लेसाबु येंगलगा हाइजरमदुना मागी पोचै लोइसिनबा थोकी थौबा हेक थोकीबगा लेसा ममी तपना पांगलक्तुना थौबना हाइकिबसिंग अदु ngakna ningsingjari थौबनाबो ऐ नुसिबा मचिंदा तपना सोंजे ले इनाकता मा मियोपी नुसिबाबु नाथैदुना चतुरगा महाकी चमजरबा महाकी इंगंगौजबी मवोंग महाकी मोमोन मिनो खयाना इबुंगाव हले थौबना हाइकिबा मयामदो ग्यान तारकली मथंदा तौफम खंगदा नाकन अमदा अमुक चेप तौदुना लेरी थौबा नंगी वखल अदुबा करिनो ऐ अमुक हन वाबा ऐ पामद्रे थौबा ऐ कनाबुसु थाजबा ngamlaruye ऐ कीरे मतमना यौसिलकपना थौबा मदि लेसा नोंगालमदाई पुंग अहोमदगी थोलकी पुंग 7:35 की फ्लाइट नि लेसा दे थौबगी मतौदुदा कीना अमुकसु येंगली कइनो बेमा ऐ बुत नतेने थौबा खंगौदा हाइरई मतमना असुम यौसिलकपना लेसा होइसु इम्फाल एयरपोर्ट यौरकी फ्लाइट तु मखादा पाइथरकपा मतमददे थौबना मणिपुर यौरे लेसा थोंनाउ मयादगी मखादा येंगथजे मतम कुइनदगी उजबा फंगलक्त्रबा मरमदा मणिपुरबु उजबदा लेसा ममितगी मपी ताखिबा खंगौदे एयरपोर्ट मनुंगदगी थोलक्तुना अकोइबदु कोइनि येंगजे थौबना चसिलो ममा होनसु लौबला मनी इबुंगा थौबा सखी मपानदगी खुद हाइदुना कौरई थौबा हराउना ममा कौजदुना लेसादी येंगलई तु ममा निलाओ थौबा चंगलक्तुना ममाबु कोनचिंजे सखीना से थोलो सखी लेसा तमना माइ लेदुना येंगबददे
ꯂꯩꯁꯥꯕꯨ ꯃꯃꯤꯠ ꯑꯣꯡꯖꯗ ꯌꯦꯡꯖꯗꯨꯅ ꯂꯩꯈꯤ꯫ ꯊꯧꯕꯅ ꯃꯃꯥ ꯃꯥꯅꯦ ꯂꯩꯁꯥ ꯍꯥꯏꯕꯗꯣ꯫ ꯉꯥꯏꯈꯣꯍꯦ꯫ ꯁꯈꯤ ꯃꯆꯥꯕꯨ ꯃꯈꯨꯠꯅ ꯏꯟꯊꯣꯛꯂꯤ꯫ ꯊꯧꯕ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯑꯦ꯫ ꯂꯩꯁꯥ ꯇꯞꯅ ꯆꯪꯂꯛꯇꯨꯅ ꯁꯈꯤꯒꯤ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯈꯣꯏꯔꯝꯖꯩ꯫ ꯁꯈꯤꯗꯤ ꯂꯩꯁꯥꯒꯤ ꯏꯪꯅ ꯂꯦꯝꯉꯥꯟꯖꯕꯤ ꯃꯥꯏꯊꯣꯡ ꯑꯃꯗꯤ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡꯗꯨꯒ ꯅꯨꯡꯁꯤꯕꯅ ꯊꯃꯣꯏ ꯊꯨꯝꯍꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ, ꯏꯆꯥꯁꯤꯗꯤ ꯑꯅꯥ ꯑꯌꯦꯛꯇꯤ ꯌꯥꯎꯔꯛꯇꯦꯀꯣ? ꯏꯃꯥ ꯌꯥꯎꯖꯔꯛꯇꯤꯌꯦ꯫ ꯏꯃꯥꯒ ꯀꯧꯔꯛꯄꯁꯤꯗꯤ ꯏꯃꯥꯗꯤ ꯄꯨꯡꯄꯦꯟ ꯍꯦꯛ ꯄꯦꯜꯂꯤ ꯏꯃꯥꯒꯤ ꯂꯩꯁꯥ꯫ ꯂꯥꯛꯑꯣ ꯌꯨꯝ ꯆꯠꯂꯁꯤ꯫ ꯂꯩꯁꯥꯗꯤ ꯏꯀꯥꯏꯅ ꯒꯥꯔꯤ ꯀꯥꯈꯠꯂꯤ꯫ ꯊꯧꯕꯗꯤ ꯃꯃꯥꯒꯤ ꯃꯇꯧꯗꯨꯗ ꯂꯣꯠꯅ ꯂꯣꯠꯅ ꯅꯣꯛꯆꯔꯤ꯫ ꯌꯨꯝ ꯌꯧꯔꯗꯨꯅ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯊꯧꯕꯒꯤ ꯌꯨꯝ ꯌꯥꯝꯅ ꯂꯨꯅ ꯅꯥꯟꯅ ꯂꯩꯖꯔꯝꯃꯤ꯫ ꯌꯨꯝꯗꯨ ꯎꯕꯗ ꯂꯩꯁꯥ ꯏꯀꯥꯏꯔꯞ ꯇꯧꯖꯔꯤ꯫ ꯁꯈꯤꯅ ꯉꯥꯏꯈꯣ ꯉꯥꯏꯈꯣ, ꯃꯤꯁꯨ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯦ꯫ ꯏꯃꯥ ꯃꯩ ꯑꯣꯛꯅꯕꯅꯦ ꯑꯝꯇ ꯂꯧꯊꯣꯛꯈꯤꯒꯦꯀꯣ, ꯂꯩꯔꯝꯃꯨ꯫ ꯏꯕꯨꯡꯉꯣ ꯑꯉꯥꯡꯗꯣ ꯐꯖꯅ ꯁꯦꯟꯅꯔꯝꯃꯨꯀꯣ꯫ ꯃꯃꯥ ꯑꯉꯥꯡ ꯅꯠꯇ꯭ꯔꯤꯌꯦ ꯀꯩꯁꯨ ꯆꯦꯟꯈꯤꯔꯣꯏꯌꯦ꯫ ꯍꯩ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯪ꯫ ꯇꯨꯡ ꯑꯣꯟꯗꯨꯅ ꯃꯈꯨꯠ ꯍꯥꯏꯖꯜꯂꯝꯃꯤ꯫ ꯊꯧꯕꯅ ꯂꯩꯁꯥ ꯅꯪ ꯏꯀꯥꯏꯅꯨꯀꯣ, ꯃꯃꯥꯁꯦ ꯋꯥ ꯌꯥꯝ ꯉꯥꯡꯕꯅꯦ, ꯄꯨꯔꯥ ꯅꯪꯒꯨꯝꯕꯅꯦ꯫ ꯂꯩꯁꯥ ꯃꯃꯨꯟ ꯅꯣꯛꯇꯨꯅ ꯏꯁ ꯑꯩꯕꯨ ꯌꯥꯝ ꯉꯥꯡꯕꯗꯧꯅ, ꯌꯥꯝ ꯆꯝꯃꯦ ꯃꯃꯥꯁꯦ꯫ ꯁꯈꯤꯁꯨ ꯆꯦ ꯃꯆꯦꯠ ꯑꯃꯒ ꯃꯩꯈꯦꯠ ꯑꯃꯒ ꯄꯥꯏꯗꯨꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯊꯣꯔꯛꯏ꯫ ꯂꯩꯁꯥ ꯃꯩꯗꯨ ꯌꯦꯡꯂꯒ ꯀꯥꯜꯂꯛꯎꯀꯣ꯫ ꯊꯧꯕꯅ ꯃꯃꯥ ꯑꯉꯥꯡꯅꯤꯅ ꯃꯩꯗ ꯆꯣꯡꯖꯤꯟ ꯁꯥꯟꯅꯅꯤꯁꯨ ꯅꯠꯇꯦ꯫ ꯁꯈꯤꯅ ꯂꯦꯝꯖꯈꯤꯗ꯭ꯔꯦ, ꯁꯤꯕꯨ ꯗꯣꯛꯇꯔꯅꯤ, ꯅꯨꯄꯤ ꯋꯥ ꯌꯥꯝ ꯌꯥꯡꯖꯅꯤꯡꯅꯨ꯫ ꯊꯧꯕꯅ ꯑꯁ꯫ ꯂꯩꯁꯥ ꯃꯩꯗꯨ ꯀꯥꯟꯗꯨꯅ ꯆꯪꯂꯛꯏ꯫ ꯁꯈꯤ ꯂꯩꯁꯥꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯄꯨꯁꯤꯟꯕꯤꯈꯤ꯫ ꯊꯧꯕ ꯇꯨꯡꯗꯒꯤ ꯂꯩꯁꯥꯅ ꯆꯪꯖꯈꯤꯕꯗꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯗꯨꯅ ꯂꯩꯁꯥ ꯃꯇꯝ ꯑꯃꯗꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯕꯤꯌꯨꯀꯣ꯫ ꯊꯧꯕꯁꯨ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯅꯣꯛꯆꯗꯨꯅ ꯆꯪꯖꯔꯛꯏ꯫ ꯃꯁꯥ ꯁꯦꯡꯗꯣꯛꯂꯕ ꯃꯇꯨꯡ ꯆꯥꯛ ꯏꯁꯤꯡ ꯎꯅꯗꯨꯅ ꯃꯣꯏ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯀꯥꯟꯇꯣꯁꯨ ꯂꯥꯛꯇꯨꯅ ꯆꯪꯂꯛꯏ꯫ ꯀꯥꯟꯇꯣꯅ ꯍꯩꯃꯥ ꯏꯆꯥꯁꯤꯡ ꯂꯥꯛꯂꯤꯗꯅ, ꯎꯅꯅꯤꯡꯃꯟꯈꯤꯗꯅꯅꯦ ꯍꯦꯛꯇ ꯆꯦꯜꯂꯛꯂꯕꯅꯤꯅꯦ꯫ ꯊꯧꯕꯅ ꯄꯥꯕꯨꯡ ꯑꯩꯁꯨ ꯄꯥꯕꯨꯡ ꯎꯅꯤꯡꯕꯅ ꯉꯥꯎꯔꯕꯅꯤ꯫ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯀꯥꯟꯇꯣꯅ ꯍꯦꯔꯥ ꯅꯪꯕꯨ ꯅꯠꯇꯦꯗ, ꯏꯆꯥ ꯊꯣꯏꯕꯤ ꯂꯩꯁꯥꯕꯨ ꯍꯥꯏꯕꯅꯤꯅꯦ꯫ ꯊꯧꯕꯅ ꯑꯁ ꯂꯣꯏꯔꯦꯍꯦ꯫ ꯂꯩꯁꯥ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯧꯒꯠꯇꯨꯅ ꯀꯥꯟꯇꯣꯕꯨ ꯈꯨꯔꯨꯝꯖꯩ꯫ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ ꯏꯆꯥꯁꯤꯗꯤ꯫ ꯂꯩꯁꯥꯕꯨ ꯍꯧꯒꯠꯄꯤꯗꯨꯅ ꯃꯅꯥꯛꯇ ꯐꯝꯍꯜꯂꯤ꯫ ꯏꯄꯥꯒ ꯐꯝꯁꯤꯁꯦ, ꯀꯔꯤꯁꯨ ꯀꯣꯏꯒꯅꯨ, ꯅꯪꯒꯤ ꯕꯕꯥꯃꯛꯅꯤ ꯈꯟꯒꯗꯕꯅꯤ꯫ ꯂꯩꯁꯥ ꯃꯃꯨꯟ ꯅꯣꯛꯆꯔꯛꯏ꯫ ꯁꯈꯤꯅ ꯂꯩꯁꯥ ꯏꯃꯥ ꯄꯥꯕꯨꯡ ꯂꯣꯏꯅꯃꯛ ꯅꯪꯒꯤ ꯋꯥꯔꯤꯁꯨ ꯇꯥꯔꯦ꯫ ꯏꯆꯥꯕꯨ ꯎꯅꯤꯡꯕꯅ ꯃꯇꯝ ꯀꯌꯥꯗꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤꯅꯦ꯫ ꯏꯃꯥ꯫ ꯀꯥꯟꯇꯣꯅ ꯂꯥꯟꯗꯕ ꯃꯤꯒꯤꯁꯨ ꯏꯁꯣꯔ ꯂꯩ꯫ ꯍꯧꯖꯤꯛꯇꯤ ꯀꯅꯥꯅ ꯂꯥꯜꯂꯤ ꯀꯅꯥꯅ ꯆꯨꯝꯂꯤ ꯂꯣꯏꯅꯃꯛ ꯈꯪꯅꯔꯛꯀꯅꯤ꯫ ꯏꯄꯥꯁꯨ ꯅꯪꯒꯤ ꯋꯥꯔꯤ ꯇꯥꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯪꯕꯨ ꯏꯄꯥꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯊꯝꯅꯤꯡꯈꯤ꯫ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣꯅ ꯅꯪ ꯂꯧꯕ ꯂꯥꯛꯀꯦ ꯌꯥꯗꯕꯒꯤ ꯂꯥꯛꯇ꯭ꯔꯤꯕꯅꯤꯅꯦ꯫ ꯂꯩꯁꯥꯅ ꯄꯥꯕꯨꯡ꯫ ꯋꯥ ꯃꯈꯥꯗꯤ ꯇꯥꯕ ꯉꯝꯖꯗ ꯄꯤꯔꯥꯡꯒ ꯏꯔꯣꯏꯅꯅ ꯀꯥꯟꯇꯣꯕꯨ ꯌꯦꯡꯖꯔꯛꯏ꯫ ꯀꯥꯟꯇꯣꯗꯤ ꯂꯩꯁꯥꯅ ꯄꯥꯕꯨꯡ ꯀꯥꯏꯅ ꯀꯧꯖꯕꯗꯨꯗ ꯂꯩꯁꯥꯕꯨ ꯅꯨꯡꯁꯤꯅ ꯃꯀꯣꯛ ꯅꯥꯟꯕꯤꯔꯤ꯫ ꯏꯆꯥꯁꯤꯗꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄꯤ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯕꯅꯤ꯫ ꯃꯥꯂꯦꯝꯁꯤꯗ ꯏꯆꯥꯁꯨ ꯑꯇꯥꯡꯕ ꯅꯨꯄꯤ ꯑꯃꯅꯤ꯫ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯃꯤꯌꯥꯝꯒꯤꯗꯃꯛ ꯏꯁꯣꯔꯒꯤꯗꯃꯛ ꯀꯠꯊꯣꯔꯛꯂꯤꯕꯤ ꯅꯍꯥꯛꯄꯨ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯄ ꯏꯆꯥ ꯑꯣꯏꯍꯧꯗꯕꯁꯤ ꯄꯥꯕꯨꯡꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯂꯩꯁꯥ꯫ ꯂꯩꯁꯥ ꯈꯥꯝꯕ ꯅꯪꯗ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯏ꯫ ꯁꯈꯤ ꯃꯉꯛꯁꯝꯗ ꯁꯤꯔꯤꯕ ꯂꯤꯛ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯂꯩꯁꯥꯒꯤ ꯃꯉꯛꯁꯝꯗ ꯁꯤꯕꯤꯔꯤ꯫ ꯂꯩꯁꯥ ꯉꯛꯅ ꯁꯈꯤꯒꯤ ꯃꯈꯨꯠ ꯄꯥꯏꯔꯗꯨꯅ ꯏꯃꯥ ꯑꯁꯤꯕꯨ ꯇꯧꯕꯤꯒꯅꯨ ꯏꯃꯥ꯫ ꯁꯈꯤ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯏꯃꯥꯅ ꯏꯆꯥ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯁꯤꯕꯤꯕꯅꯤ꯫ ꯂꯤꯛ ꯑꯁꯦ ꯑꯆꯝꯕ ꯅꯠꯇꯦ꯫ ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯈꯣꯡ ꯇꯥꯔꯛꯄ ꯅꯨꯃꯤꯠꯇ ꯊꯧꯕꯒꯤ ꯃꯕꯣꯛꯅ ꯁꯤꯕꯤꯔꯝꯕ ꯂꯤꯛꯅꯤ ꯂꯩꯁꯥ꯫ ꯂꯩꯁꯥ ꯇꯅꯤꯛꯂꯕ ꯈꯣꯟꯖꯦꯜꯗ ꯏꯃꯥ꯫ ꯊꯧꯕꯁꯨ
ꯃꯃꯥ ꯃꯄꯥꯅ ꯂꯩꯁꯥꯗ ꯎꯠꯄꯤꯔꯤꯕ ꯃꯤꯅꯨꯡꯁꯤꯗꯨ ꯄꯦꯟꯖꯗꯨꯅ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯁꯈꯤꯅ ꯂꯤꯛ ꯑꯁꯤ ꯏꯆꯥꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯌꯨ, ꯃꯍꯥꯛꯀꯤ ꯃꯒꯨꯟꯕꯨꯁꯨ ꯃꯥꯡꯍꯟꯕꯤꯒꯅꯨꯀꯣ꯫ ꯂꯩꯁꯥ ꯃꯃꯥꯏ ꯂꯨꯛꯊꯔꯗꯨꯅ ꯇꯅꯤꯛꯂꯕ ꯈꯣꯟꯖꯦꯜꯗ ꯏꯃꯥ, ꯄꯥꯕꯨꯡ, ꯑꯩ ꯍꯤꯡꯕꯒꯤ ꯃꯍꯥꯎ ꯐꯪꯂꯤ꯫ ꯂꯥꯏꯕꯛ ꯊꯤꯔꯤꯕꯤ ꯑꯩꯒꯤ ꯃꯄꯣꯛꯇ ꯑꯁꯤꯒꯨꯝꯕ ꯃꯤꯅꯨꯡꯁꯤ ꯉꯁꯤꯕꯨ ꯀꯅꯥꯒꯤ ꯃꯐꯝꯗꯒꯤ ꯐꯪꯖꯔꯛꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯄꯥꯕꯨꯡ, ꯑꯩ ꯊꯧꯕꯁꯨ ꯅꯨꯡꯉꯥꯏꯇ ꯂꯩꯁꯥꯕꯨ ꯌꯦꯡꯖꯔꯤ꯫ ꯁꯈꯤꯁꯨ ꯅꯨꯡꯉꯥꯏꯇ ꯂꯩꯁꯥꯕꯨ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯂꯩꯁꯥ ꯁꯤ ꯀꯞꯀꯅꯨ, ꯏꯆꯥꯗꯤ ꯀꯞꯄ ꯄꯛꯆꯗꯦ꯫ ꯏꯆꯥꯒꯤ ꯋꯥꯕꯒꯤ ꯃꯇꯝ ꯂꯣꯏꯔꯦ꯫ ꯌꯨꯝ ꯑꯁꯤꯗ ꯂꯦꯡꯗꯅ ꯂꯩꯒꯗꯕꯅꯤ꯫ ꯏꯃꯥꯅ ꯍꯦꯛ ꯄꯣꯛꯆꯕꯤ ꯑꯃꯒꯨꯝ ꯊꯝꯒꯅꯤ꯫ ꯏꯃꯥ ꯂꯩꯔꯕꯁꯤꯗꯤ ꯀꯞꯀꯅꯨ, ꯏꯆꯥꯅ ꯀꯞꯄ ꯎꯔꯒ ꯏꯃꯥ ꯂꯩꯕ ꯉꯝꯗꯤꯌꯦ꯫ ꯀꯥꯟꯇꯣ ꯂꯩꯁꯥꯒꯤ ꯀꯣꯛꯇ ꯅꯟꯊꯕꯤꯗꯨꯅ ꯂꯩꯁꯥ ꯀꯞꯀꯅꯨ, ꯁꯦ ꯑꯗꯨꯛ ꯊꯧꯅꯥ ꯂꯩꯕꯤ ꯏꯆꯥꯅ ꯀꯞꯄ ꯄꯛꯆꯗꯤꯌꯦ, ꯀꯞꯀꯅꯨ꯫ ꯁꯈꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯃꯥ, ꯏꯆꯥꯒꯤ ꯂꯩꯐꯝꯗꯤ ꯁꯦꯡꯈꯣꯠ ꯇꯧꯔꯕꯣ? ꯀꯔꯤꯒꯤ ꯁꯦꯡꯕꯅꯣ? ꯏꯃꯥꯒ ꯄꯨꯟꯅ ꯂꯩꯒꯅꯤ꯫ ꯃꯣꯏꯕꯥꯗꯤ ꯉꯁꯤꯗꯒꯤ ꯇꯣꯉꯥꯟꯅ ꯂꯩꯕꯤꯔꯣ꯫ ꯊꯧꯕ ꯅꯣꯛꯇꯨꯅ ꯐꯠꯖꯩꯍꯦ ꯃꯃꯥ꯫ ꯂꯩꯁꯥ ꯇꯞꯅ ꯏꯃꯥ, ꯑꯩ ꯍꯌꯦꯡꯗꯤ ꯌꯨꯝꯗ ꯆꯠꯆꯒꯦ꯫ ꯑꯩ ꯕꯕꯥꯅ ꯅꯨꯡꯁꯤꯕꯤꯔꯤꯕ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦ ꯏꯃꯥ꯫ ꯆꯠꯀꯗꯕꯅꯤ꯫ ꯀꯔꯤꯒꯤ ꯅꯨꯡꯁꯤꯗꯅꯤ? ꯁꯣꯏꯗꯅ ꯅꯪꯒꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯏꯆꯥꯒꯤ ꯃꯥꯏꯀꯩꯗꯕꯨ ꯌꯦꯡꯖꯗꯨꯅ ꯂꯩꯔꯝꯒꯅꯤ꯫ ꯁꯈꯤꯅ ꯏꯆꯥꯗꯅꯦ ꯍꯦꯛ ꯍꯦꯛ ꯍꯥꯏꯔꯛꯂꯕ ꯍꯟꯅꯕꯨ ꯌꯦꯡꯗꯕꯤ ꯂꯥꯛꯎ꯫ ꯁꯤꯗ ꯅꯨꯡꯉꯥꯏꯅꯅꯦ ꯏꯃꯥ ꯏꯆꯥ ꯂꯩꯊꯣꯛꯁꯤ꯫ ꯀꯌꯥꯗꯅ ꯌꯦꯡꯉꯨꯅꯦ ꯃꯁꯤꯕꯣ, ꯁꯤꯕꯨ ꯋꯥꯅꯦꯅ꯫ ꯊꯧꯕꯒ ꯂꯩꯁꯥꯒꯗꯤ ꯃꯇꯧꯗꯨꯗ ꯅꯣꯛꯆꯔꯤ꯫ ꯊꯧꯕꯅ ꯂꯩꯁꯥ ꯕꯖꯥꯔ ꯀꯣꯏꯔꯨꯁꯤ ꯂꯥꯛꯑꯣ꯫ ꯁꯈꯤꯅ ꯏꯕꯨꯡꯉꯣ ꯆꯠꯇꯧ ꯅꯪ ꯆꯠꯂꯨ, ꯑꯉꯥꯡꯁꯦ ꯄꯨꯊꯣꯛꯈ꯭ꯔꯅꯨ, ꯃꯤꯅ ꯐꯠꯇ꯭ꯔꯀꯥꯟꯁꯤꯗ꯫ ꯃꯃꯥ, ꯂꯩꯁꯥꯒꯤ ꯄꯣꯠꯆꯩ ꯈꯤꯇ ꯂꯩꯅꯕꯅꯤ ꯃꯌꯨꯝꯒꯤ꯫ ꯑꯣ ꯐꯔꯦ, ꯑꯗꯣ ꯐꯖꯅ ꯃꯈꯨꯠ ꯁꯝꯃꯒ ꯄꯨꯕꯤꯌꯨꯀꯣ, ꯒꯥꯔꯤ ꯌꯥꯝ ꯆꯤꯟꯕꯅꯤꯀꯣ ꯂꯝꯕꯤ ꯂꯥꯟꯕꯗ꯫ ꯀꯥꯟꯇꯣꯅ ꯃꯃꯥ, ꯅꯪ ꯁꯣꯅꯣꯗꯨ ꯆꯨꯅꯨꯅꯦ, ꯑꯉꯥꯡꯁꯦ ꯃꯤꯔꯝꯗꯒꯤꯅꯤ ꯂꯥꯛꯂꯤꯁꯤ꯫ ꯄꯤꯛꯂꯕ ꯃꯅꯤꯄꯨꯔꯁꯤꯗ ꯈꯨꯠ ꯁꯝꯂꯒ ꯆꯠꯂꯗꯤ ꯗꯦꯁꯇꯗꯤ ꯀꯝꯗꯧꯅꯤ ꯍꯥ? ꯊꯧꯕ ꯅꯣꯛꯂꯗꯨꯅ ꯄꯥꯕꯣ, ꯃꯃꯥꯒꯤ ꯋꯥꯕꯨ ꯒꯥꯔꯤ ꯁꯣ ꯄꯤꯔꯣ ꯄꯥꯕꯣ꯫ ꯒꯥꯔꯤ ꯁꯣꯗꯨ ꯂꯧꯗꯨꯅ ꯂꯩꯁꯥꯕꯨ ꯕꯖꯥꯔꯗ ꯄꯨꯊꯣꯔꯛꯂꯤ꯫ ꯃꯔꯝ ꯑꯣꯏꯔꯕꯁꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯕꯖꯥꯔ ꯆꯠꯄꯅꯤꯅ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ꯫ ꯊꯧꯕꯅ ꯃꯐꯝꯗꯨ ꯇꯥꯛꯄꯤꯗꯨꯅ ꯄꯨꯕꯤꯔꯤ꯫ ꯂꯩꯁꯥꯁꯨ ꯂꯩꯖꯒꯗꯕ ꯄꯣꯠ ꯂꯩꯕ ꯂꯣꯏꯔꯗꯨꯅ ꯃꯐꯝꯗꯨꯗꯒꯤ ꯊꯧꯕꯒ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯈꯤ꯫ ꯊꯣꯏꯕꯤ ꯉꯛꯅ ꯗꯥ ꯔꯥꯖꯅ ꯀꯩꯗꯧꯔꯦ ꯈꯜꯂꯕꯣ? ꯍꯧꯖꯤꯛꯇ ꯆꯠꯈꯤꯕꯗꯨꯕꯨ ꯑꯩꯕꯨ ꯂꯩꯁꯥꯃꯟꯒꯨꯝ ꯇꯧꯏꯗ꯫ ꯇꯨꯝꯗꯅ ꯃꯪꯕꯗꯣ ꯇꯣꯛꯑꯣꯃꯤ, ꯂꯣꯏꯔꯗꯤ ꯍꯜꯂꯁꯤ ꯂꯥꯛꯑꯣ꯫ ꯊꯣꯏꯕꯤ ꯃꯁꯥꯗꯨ ꯆꯃꯝꯅꯗꯨꯅ ꯆꯠꯈꯤ꯫